Laikrabi Air Hostess Nganthoi Sharma gi Hakchang Masak Khangdokpa Ngamdabadagi Mahakki Apokpa Ahamedabad Thungkhre Yamna laibak thiba thogdo amada tha sigi tarani thoi gi nungtil pung ama khara helakpada London gi Gatwick Airport ta lamthungpham oirunabagi damakta Gujarat ki Ahamedabad ta leiba Sardar Vallabhbhai Patel International Airport gi passenger sani kuntrani thoi puduna paikhat kiba Air India gi flight number AI 171 di yaukiba pilot ani amasung crew member taragi manung di yaukiba Thawal Awang Likaidagi crew member Kongbralatom Nganthoi Sharma gi Hakchang tha sigi taramapan gi numidang athingba phawda Masak Khangdokpa Ngamdabadagi ngarang mahakki Apokpa Nandesh Kumar Elias Icha Imphal thadok kiduna Ahamedabad ta Thungkhre Ningsingba yabadi thodok thokibaga laikhidraba singgi Masak Khangdoknaba imung manunggi miyoi singdagi DNA test taunanaba sample laukiba laikhrabane Laikhirabi Nganthoi gi Hakchang Masak Khangdoknaba mahakki pokminabi mache ke Gitanjalisu thodok thokiba numitka thangnaba numitta DNA sample pinabagi damakta Ahamedabad ta thungkhibane Adubu tha sigi tarik taramapan gi numidang athingu fawda Nganthoi gi Hakchang Masak Khangdokpa ngamdaba masigi sample dagi DNA test ki matching thibada khudong chadaba khara leibadagi laikhidrabi gi Apokpa Nandesh Kumar amadi Apokpi mama Kongbrailatpam Ongbi Maladagi amuk hana sample launanaba kaurakpadagi chatkibani hari Amaromda thawdo aduda laikhidraba singi Masak Khangdoklaba miyoi chani taramapan gidi makhoi gi imung manungda sinakhiba laikhrabane